All Jiribam Road Transport Drivers Union AJRTDU Jiribam Amadi All Manipur Road Transport Drivers and Motor Workers Union Anina National Highway Kuntratareta Cheliba Gari Singda Nongmai Kapsalakpa Thawongbu Yaningdaba Phongdokpa oina Manipur State Pumbada ngarang ahing nongyai dagi tang 18 gi ahing nongyai fawba pung 9 gi kaukiba general strike na Jirib district asida chawna mamita dukan kaithel amadi lambida gari sing chenakhide Jiri police na su akanba ngak senduna thokhaningdaba thokdok thoktanaba mikup na hom singna leiri Homeland natraga sovereignty tanbagumba oiroidaba thabakta kok thadagumsi leiminariba furup khudimak nungaina nusinana leiminana bahona si haina Rajya Sabha gi MP Ningtholi Semasana Zawbana haikrai wafam asi thangmaibane sigi manung chana leiba Langol Tarung Village ki chahi chani ga marifu taruglak shubagi foundation day kam cultural festival gi thoramda phongdokhibani Lamsang esigi manung chana leiriba faidinga dagi loitang faraga mayang langzing takiba lambi asi mana ingkhol dagina loitang faraga faidinga taba sana mamang chahi lisingini kungi Mars dagi paka lawbiraga ngasi fawba hana yingbidre lambi gi fiva masi asuki matik fatabana maram oiraga mathak thongba singdasu hanjin wakat charaba fawbada thawoi bidabadagi khoi saungnaraba lekai mari gi maira paibi club singi members sing loinana miyam pumna makka khana minaraga tungda yanaba ma puraktri fawba hariba lambi asi thingzille Maitei furupu yai haiduna thengkhang kayada atopa furupna maitei furupki sentiment sokpa thabak tawba laibak thibani Fai haina leiriba maitei furupna furup asi khaktagi khalaga thabak tawraklabadi afaba oiroi haina Rajya Sabha gi MP Leisemasana Zawbana phongdokrai wafam asing asi Imphal ki manung chana leiriba kongba turel gi haurakfam oiriba kongba maru laifam lenta ba chingkhongdagi chingthak fawbagi lambi sangkabagi thoramda phongdokhibani Laimana Youth Club Yairipok LYCY na Tulihal Jila Parishad Top Chingtha Gram Panchayat SDPO Yairipok amadi Andro Police Station ga khusamnaraga nomagoiba lamtu sengdokpa kem amasung miyamda awareness pibagi thoram ama ngasi LYCY Club ki akoiba amadi Yairipok thongkhongda pangthokrai Kundrakpa Manager Mangang State Executive Member BJP Manipur Pradesh amadi mahaki khongloi singal loinana Muslim Ichilinau singi senglaba Ramchandha gamari leinana sanga yungfam da leiba masjid singda iftar kitamak athum ahau sing khudol tamkrai thoramasiga mari leinana Manager Mangang na phongdokhibada Muslim Ichilinau singi senglaba Ramchandha na lakpada yaifa pauzil piba galoinana lamdam masida chawkhatpa nungaiba yaifaba nusichanaba hengatpa oirasanu haina wakhalon galoinana angamba khara khudol tambani Haukiba pung kunmari asada India da anauba COVID-19 positive case masing lakani lising kuntra mari ka chatruka mari futara ni thoi thengna khibaga loina miyoi lising amaga chahum ga nifuma thoina laina asda gi laikhidre haina Union Health Ministry na khangan krai Media report amaki matung ina hausi fawda India ki waina apunba COVID-19 ki case masing crore ama lakh nifumanga lising kuntaru ka chatruka mapan sukrai India ki mahut silibi Manipur dagi Mirabai chanu thariba Asian Weightlifting Championship ta ngarang nupi ki kilogram nifumapan ki category da clean amadi jagta puna kilogram chamaga 18 thangat pangam khibaga loinana apunba world record ama thambangam krai masagi chahi kuntaruk surabi asina snatch ta kilogram marifutaruk amadi clean amadi jagta kilogram chamaga 18 yauna puna kilogram thangat pangam khibani